ngamkhai lansi asoba factor amani since May 3, 2023 dagi ngasi pawda sahi ani ko yauksalakpa ikoina awaba Manipur miyam na tariba asida masai masi asoba factor amani madugi kanuni phal haiba tare ko aduna conflict situation amada ikoi laibani aduna conflict situation se masi yam phajana ko United Nations na so nainaduna la iko international armed conflict ko adagi non international armed conflict ki situation mayam da nga ka doba ka Amnesty International gi ko ICRC gi mayam ama laidiba kholiba principle mayam dagi Geneva conventions ki adagi protocol mayam chila aga international humanitarian laws gi pathap sing ko koi gi sikuma mayam si koi lakhab development lakhabani sigi manung channa adum mari renna thokpa issue amani na ikuna lawgani aduga Manipur da hojik leiba ngarang nan thoiba border pillar 85 86 ki kana se koi adum nuai taba thodok ni haiba tare ko adum simina mayam yawni na tawbadadi mari lereba authority masi concern sina khangadabadi ikuna always Manipur gi identity da sokpa yaba ki hoiba conflict sing sida madugi against the labor sing dugi mayok ta ikoi adum lepani haibasini pungoi ngarang nan thoge biji akoi gi KNA B gi group sing ko aduga ikoi gi movement jangjaliba kano mayama akoi gi group haiba tare ko khulai pa gi lal hauri basing si gi involvement ikoi na ubu phangi aduna sigumba mayam sing ase yam seriously government in India na so logodabani maramdi movement haibase since 1949 Manipur na kanse Bharat da ikoi gi hoi controversial or contentiously ikoi na merge tawkhibagi hek matung dagi ikoi na movement se miyam gi pen bagi movement se lakhrabani aduna ngasai yi haiduni adugi 1949 dagi lakpaduna 52 swai da 50 gi constitution gi manung da even lakhraba da 72 gi state formation state haibatare state ki hutki kanu da lakhraba da ngasai honorable chief minister na hai gi bodo war manung da development tawri ga haiba swai se da akoina sum stang yeng no thengnarakti di housing phawbada ko kitang gyan taraba mi ama khangna Manipur da masagi oijaba kari kol karkhana haiba tare ko simadi government na tawbadagi lairiba laingak na ko central government or state government na tawbadagi mapung phana miyamgi thabak mayam piraga protection si puthoi gaina haiba yaba industry ama katang ga maming taning ba haiba tare ko tajida ko ise paper min phangi ga sugar khansari gi cement factory wari di yamna leiba ko je ko aduga sigum mayam si hauji aduna adu puthoga mana state ki weba development gi economy na mai kanu sida single share tawri haiba industrial unit haiba tare ama katang sum khangning ba haiba tar tajida khangda base masi khangdraga di development si karai da leiduino haiba gi leiribano haiba gi question ga se tholakpa masigi system sing asai 1972 dagi state phanga matung da udanga siba ubu samana ga thamakpa system asida pendraba miyam gi ihong mayam lakpa khotpa ko sigi mari leina ba posak ni hojik leiriba kanu gi border pillar ke 85 86 ki maya daga thoiba pot mayam se sigi resolution se political ko in terms of development the political and economy of the state yamna maru wai yamna section na ko political and economy je sam miyam gi economy the political decision ko lenga ki oiba firep yamna clear oiba ekoi sangi bani and then conflict resolutions hariba conflict sing asi ngasai gi amendment conflict oina ga hek thokpa ko ngasai gi kuki sin gi state ama sem na balak na rakpa aduga even India gi buffer state na kuni yam toina geopolitics kaina nainari ba ko leba ki interest to mo gi interest America gumba China gumba India gumba gi ko kan interest da simpham boir ka sum tawra akoi sina madugi sanapot football gumba ko cricket ki ball gumba adugumba ka oi ba gi film da laiba se pick up su pick na akoi kan Manipuri sina yade haibani da akoi still we have the kasi guts and will akoi stamina adum akoi lairi akoi ko amaram di pai pusing na hauki ba sahi lising kaya se de koi state amoi na thambiram ni 33 edi the formation to loidana loyum ba silen eleven century loidana koi laktana koi siben British ti makha sai yakai taruk leira bok da nan thore ibani ko awai makha de nan thore ibani sai tari kunta ko thokra bok so akoi adum hingani habani husi India manung da akoi ji leire ko aduna India manung da leire su Manipur gi saktam ji
sungkai kai bi yaro ai bani aduna masi federal structure da union of india ko union of state cha hai ri bani natra aduna sigi history ken keno mayam si even india itself ki manung da ko 1947 gi manipur state constitution laction the adult franchise 1948 election tawjun isa gi assembly koi parliament ga haidong ni ga haijabagi concept ga koi lakrabani haimda sigu mayam sing asida आता नियम नीति नियम तौदना दिवाल मगा हेलो चलगा हपचलगा कमिश्नर की स्टेटस के नम जलगा तक थंबगी कनु का सि पेन फाते हाबनी एनीवे थोखरे बट स्टिल सी गवर्नमेंट ऑफ इंडिया को should respect the very unity and integrity of Manipuri people को it's a boundary is historically evolved territorial boundary से मसी येंगा कांदा people से मसी कनु तबदौनी सिनिना लोइना बिगदौनी हाबनी दा सी मयाम से conflict situation दा याwi तजदा आई खतंग टेंशन के को साइदा थागतजरी ओजा war on drugs की मनुंग चन्ना अखोगी साइकिल दा पोपी पाम्बी यानथतलुबा पुलिस अमदी CRPF की गाड़ी मरी थुगाई रखिबगी वाफम अमा थेंगनरी ओजा वाफम से war on drugs की मनुंग चन्ना ओजा वाफम से थवोंग असे कमाइना येंबे ओजा करी अदुनी अखोई से war on drug आइसी ngasi ngarangi wa nate ko 1975 तनि साबंदी movement गाय नपी सिंग ना हौर ngasi बौदा खो पल्लरी दना नपी सिंग की ओइबा अदुगी मरा पाइबी 1980 की मतम दगी खारगा 83 दे मपुंगना स्वाइला थोलखरीनि मैता मरा पाइबिसना आर्म कॉन्फ्लिक्ट की सिचुएशन सिदा अपस्पा गुंबा को ड्राकोनियन ओइबा याम करे हाइतारे satanic koiba kano ek kumbo singi maya thoroki bani mera bai bisina aduna nisagi kano pose ekoi sida achauba china gi ityas ta opium war gaina kuna ta dana achauba kano ma miyam se namthana bagi kano ina sina gi lai gra bani ko manipur da su masi adum apply to torki ba ekoi na thengna gra bani naron akoi youth mayam the pillars of the society mayam se loina war drug akoi kano da laisu holaga HIV h for laga laina na lakanda youth sing ki strength ma energy mayam je masi pura manghal lakanda manipuri pura muthat pa yani ga khanbagi application ga si adum tawgraba poni adugi 1975 ta madu kannabagi manipuri nupi mayam thokla ga mera akoi nisabandi ihou ga na thoklaktana kaksing lom de maroina haurak tong khalaktana manipur sinba thungna si phawba koi sona dana nupi gi achauba ihou ni lan ni ko against drug la abani then hojiksu jilai ba government sin mapung oina khara amu highlight tawraga amu ko kano ki war on drugs sangjal imni sangjal ko matam sida aina mai pang su na kana sangjal I masina cause amani su hairi hojik leiba escalation of violence yamna kano ja film sadana ko yam insecure oiba position lam da manipur miyam na leiriba ko kano ki sathok sasin da oiro degi kano oiro even ko yi wakhalon da am no aita phawri se masina maram aman suni ka na ko gi puthu idana ताजिदा सिदे आइने थमनिंगी दी war on drugs सथरे पोपी यानथत पद गाड़ी थुगाई रे आइजे गाड़ी थुगाई बबुगी पोसिगी इंफॉर्मेशन बउतने अखोइना खंगी से गाड़ी थुगाई बा मीजिंग जुदा गाड़ी ड्रग पोपी यानथत पद सतपा मतमदा गाड़ी सिक्योरिटी फोर्सेस की गाड़ी थुगाई रे हायर कांदा अदुगी पाउदो लुइसन बजे मसिन नुगाइते हाबनी द गवर्नमेंट should do something को गसाइगी मखाता चथना मियाम जुं फाबनी पुनमनी खंगे अमदुं खंगे तौरका नमधरगा गसाइ पोतु कनो खगी वारोन दक्तो गसाइगी मपुंग फाना माइ पाकपगी कनो दुमागी पाउदो याहननिंग हाबनी अदागी चलुरे अरे गाड़ी थुगाइरगा हलकपगी फिल्म मांजल एबा पाउजे अदुबोगी नतब चलुरे गाड़ी थुगाई मियाम दो फारे पुल्ले अदु मखाताना मसी अखोगी मसी थबगी चथरे पोपी याथपगी गाइना अदुबोगी पाउ याहननिंगी को अखोगी गवर्नमेंट सिना हुजिक लेइ सिना को सि थंगे थागचरी ओजा अदुगा पार्लियामेंट की बजट सेशन की हौखिबगा मरी लेना अखोगी यूनियन फाइनेंस मिनिस्टर निर्मला सीतारामन इकोनॉमिक सर्वे रिपोर्ट लिसिंग अनिगा कुनमंगा ngasi लोक सभा दा टेबल तौख्रे सेनबा चाही लिसिंग अनिगा कुनमंगा कुनतरुक्ता इंडिया की ग्रॉस डोमेस्टिक प्रोडक्ट असी चादा 6.3 अमसुंग 6.8 की मरक्ता हेंगलबा याय हाइना रिपोर्ट असिना फोंदोक लेजा रिपोर्ट असी की मतुंग इना मालेम की ओइना लैरिबा इकोनॉमिक ग्रोथ असी यामना मवोंग मरिल आइखोगी तादना अका अकुम नाइना चटलबसु इंडिया की ओइना येंगबा मतमदा अखोगी इकोनॉमिक ग्रोथ असी तपना तपना चांग अमदा हाइगलकली हाइबगी रिपोर्ट तुने ओजा उरिबसे ओजा करी वफम थंबी याम फई कानूनी कंसर्न मिनिस्टर ना
always magi karingo vision nama thamakanda magi government ki firep ama thamdana ngasai gi magi 𝐍𝐄𝐻 ji wangkhalakani ga haibasi thamam topani aduga phangbusu oisinu aduga masigi marak sida ikoina thamningi di ikoi lamdam sida di yam ware kan kota jida ko yam ware miyam si sendon khwang koire amagi lakthok laksin ga pothok posing ga sen thoglo ga thogjing ga tawna bagi marakta puna saina ba ngangna ba mayam singa sida laikai de imung da shanti leitre ko sugam nombam leitre ama leitre si mayam si da ngasai gi kana 6.5 ta gi ipo laktori ba 𝐍𝐄𝐻 jina kana kadai phawba akhoi gi saruk thunggaduino haiba kana question ni conflict leiri bani ko adagi laiba funding mayam sing ngasai budget ki pandam sing adu maru oina se da oina leira kanda reality da people da harauna praja gi maithong sing ase nungai jabagi mami ko yamna ahen ba leitraga su khajik sustain oijaba leijari ba lakjari ba kharana sin ba khotpa konana bagi kaino daga leijaba phibam doi khoi leitri bani adubu handaki sida aina kitang ko masi matang di export sing economist sing khoi state ki leiri moina sumatam chana adum nainar-kani ko aduga marak sida aina kitang harap yeng ba haiba tare sidaida kano aina thengnarak si maruina economy je domestic economy ko india sina mapanga laina ba trade nung business ka ki leiri mayam sidagi khajik amuk na thairaga handaki miyeng jina india masagi manungda leijari ba potential resources mayam si properly exploit torakanda ikoi economic boom growth se kamaina tawdagi haibigi miyeng ama thamba asimadi phajai ko that means akoi entrepreneurship ki area ko akoi swai startup ki natraga stand up ki koi state si jo local idana ko sigumbagi oiba startup stand up and then domestic economy gi koi lejari ba resource gi identification tawba aduga magi proper policy amagi makada koi isagi potential se growth tawbagi mami sima handaki budget ki kano sida kano speech saiba tare ko adigi magi thammi ba sida har mami ta ba sima di nungai aduna haujik to ikoi na global economy gi post participate tawge haiba taragadi akoi economic kano si potential and its information si update tawba tai aduga akoi resource mayam singa se yamna akoi section na koi khangjaba tai ko aduna hariba si properly khange haira kanda akoi kano se economy se kuna sakadabani aduna oibo oisunu hena growth leiba ko 6.8 the above lakpa voisunu tawdudi matang sida ikoi manipur gi state ki oina conflict situation ama leiri masigi marak sida ikoi gi miyam gi oiba policy program kadai phawba ikoi kana to ba yage haibato ikoi masi ne hena maru oi haibasi thamge masi dam ta constant economists constant lenga ki leiri ba mayam sing ko adagi any program kana pari ba kholi ba policy makers mayam sing asina khatang ka section na masi mayam si naina hoba haiba tare miyam da ek ubada phajahan ba man ba du nataba ko katang effective oi gada ba practical approach ta lakpa ya gada ba asing bagi kitang oi bi ya gada ba da khoi sanction ba da hena maru oi ba wakhalon thamningi ko thakachiri oja aduga ekoi chief minister and brena phongdok ki ba wafam ama khatang